Hello everybody. Asidi mayam ngi mafam da top video ama pudun laksari. Aibadi akoi sigi kumbi gi oina lairiba ibudo using chaiba harau basida top masana haiba tare. Thauram amkhak thamjari madude hi hon ba aina ko. Amkhak laijai masi ji kamai sanaga matam akoi hi masa mayam ama sida lairiba hai akoi khonglam mai tare. Khonglam ji gi phum makha adaidi ising manung lekong manung da hi masa ji mayam ji lothil laga thamaga matung da hai tare. Akoi naharu pahallo panana group khaidoga team khaidoga hi ji thinaraga turen tan singba hanba tana ba hai tare. Angamba tanaraga angamba miduna ngambagi thorom am khak leijai madu mayam gi mafam da ucherake masi atopa Manipur gi oina atopa mafam da tarom moidra aina khali akoi kumbi da khaktang oiramgadawa mali maramaduna mayam makata ba video da midyang taminasi hi singa do kadai de lotlino hai ji sapsa ba khangba ngam ponte hai tare sumba mafam da su lotlam ba yai sumba khong mafam ama dek to lotene madu kuiti thiro matung da phangaga han ba tan doine akoi turen ji han lan thokpa ngam ba mi du da akoi khuga turen lai tare kumbi turel je si han lan thokpa ngam ba mi du na angam ba sakka doine duna horen hi thibai matang amadi hi du singaga asomda namnarak pai matang do ai adum namjarake Tiba ure akhoi hi si gi jaga si dane lotli bisi auji hi tiba ure koi kan masing koi hi tiba ni kummaga akhoi thi si ama phangre hoje ani phangre au phangre koi hoje hi mari ne kya tauri si hido tauli pundo ini Sahi ma le preng rapi ra ba punya asman thiju thi da no ma no phangbok sa yengo lot khiba hi singa do akoi hojik thiba phangre hi mari mak loina phangaba matung da akoi hojik hi du puraga lak aba matung da akoi gi event do hoibi amdi ibdo wangbren loina ana ibdo srale na lai mafam masida akoi gi lai gi oiba thoram pangthok lo matung da lamjen tana jagadabani makata ba video da hojiki lamjen tana ba amadi lai thorom katpagi video sing ado mideng taminase hi sing ado lawroba matung da lawkhalaba phangaba matung da akoi hi sing ado puraga laksare
始了。我今天我要会新的，双王我今天拦个到的是会一起。मुझे मसक तो नहीं अंबर लग रहा था यार के सीधे पीछे का मुझे बैग बैग खड़े कराने में ओ ओए कौन खड़े कराने में aku dia nak buat tu kamu situ. Jauh tu kamu lebih lebih tu solat piyo. Jauh. Dia nak buat tu kamu lagi macam apa? Kami tidak nak kamu situ piyo. Cakap lah aku, cakap lah aku. Camera!
Tema! Hey! Lai lamlan bidanaba amadi mama mapao businesso angangsing adu section na padin pusilaga thabinaba akoi alaman sing maikai dagi akoi norona hajari Hauja untuk kumpul mga layang tertiba itu untuk berken tamna itu kumpul mga lensin lakle mama mapa bisina sa sagi angang singa itu lain lamlan bidana ba section na tampiyo itu nasu bercendalang jadi ba alam singi mai lagi atau narung na hajari itu kumpul mengagit thobani maram maduna sauningpa asauba nungai tabak kaya lerega siu suma ledok chubi kutre kappa bithon kan ko loshilaglen
Alam, sino yung talo pa ninyo?